ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯄꯥꯅꯤꯄꯨꯔꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯅꯤ ꯄꯥꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯝꯃꯦ ꯈꯔ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯒꯅꯗꯤ ꯍꯦꯜꯂꯦ ꯃꯁꯤꯡꯗꯤ ꯈꯔ ꯑꯗꯨ ꯁꯤꯗ ꯃꯣꯃꯣ ꯈꯔꯁꯨ ꯍꯥꯞꯄꯦ ꯃꯣꯃꯣꯁꯦ ꯃꯁꯤꯡ ꯀꯌꯥꯅꯤ ꯍꯥꯏꯅꯣ ꯃꯣꯃꯣ ꯃꯁꯤꯡ ꯈꯪꯗꯦ 13 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯤꯅ 23 ꯑꯗꯨꯒ ꯁꯤꯅ ꯀꯌꯥꯅꯣ ꯅꯪꯒꯤꯗꯤ 17 ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯃꯥꯡꯗ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯩ ꯃꯨꯠꯈꯤꯕꯗ ꯅꯠꯇ꯭ꯔꯥ ꯑꯇꯣꯞꯄ ꯌꯥꯎꯔꯕ ꯌꯥꯎꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯝꯃꯒ ꯃꯩ ꯃꯨꯠꯈꯤꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯅꯁꯥꯅ ꯌꯥꯔꯒ ꯑꯩꯈꯣꯏ ꯅꯝꯐꯨꯗ ꯌꯥꯎꯍꯜꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯏ ꯏꯁꯥꯅ ꯌꯥꯏ ꯁꯥꯟꯅꯕꯗ ꯁꯤ ꯑꯣꯜꯍꯧꯗ꯭ꯔꯦꯅꯦ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯁꯦꯠꯑꯞ ꯇꯧꯔꯤꯅ ꯊꯝꯃꯦ ꯌꯥꯎꯔꯦ ꯀꯩꯅꯣ ꯑꯣꯠꯇꯣꯏꯁꯦ ꯁꯤꯔꯥ ꯃꯍꯤꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯈꯨꯅ ꯑꯣꯜꯂꯣ ꯃꯪꯒꯦꯔꯣ ꯈꯨꯗꯣꯝꯕꯤ ꯇꯧꯔ ꯑꯣꯜꯂꯣ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯀꯔꯝꯕ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯅꯣ ꯆꯦꯂꯦꯟꯖ ꯃꯍꯤꯗꯤ ꯂꯩꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯀꯣ ꯌꯥꯔꯦ ꯃꯣꯃꯣꯁꯤꯕꯨꯗꯤ ꯐꯠꯂꯥꯎ ꯍꯨꯛꯈꯤꯅꯤ ꯑꯗꯣ ꯃꯣꯃꯣ ꯑꯃꯃꯝꯇ ꯍꯨꯛꯁꯤꯒ ꯑꯅꯤ ꯍꯨꯛꯅꯔꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏ ꯉꯝꯈꯤꯅꯦꯕ ꯑꯩ ꯌꯦꯜꯂꯛꯀꯦ ꯅꯪ ꯌꯦꯡꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯁꯤ ꯌꯦꯜꯂꯣ ꯆꯥꯡꯗꯣ ꯑꯩꯒ ꯆꯥꯡ ꯃꯥꯟꯅ ꯂꯧꯁꯤꯅꯤ ꯑꯩ ꯀꯧꯊꯔꯣꯔꯥ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯅ ꯂꯣꯏꯅ ꯍꯧꯕꯅꯦ ꯑꯗꯨꯒ ꯁꯤ ꯀꯥꯡꯃꯦꯠꯁꯤ ꯀꯅꯥ ꯃꯦꯠꯈꯤꯒꯦ ꯃꯥꯅ ꯑꯂꯨꯁꯤꯅ ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯇꯥꯏꯝꯇ ꯑꯗꯨꯝ ꯆꯥꯕ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯃꯦꯠꯄꯁꯦ ꯆꯥꯡ ꯌꯥꯔꯦꯀꯣ ꯆꯥꯕ ꯈꯛꯇꯅꯤ ꯃꯣꯏ ꯑꯅꯤꯗꯤ ꯆꯥꯕ ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯤꯅ ꯀꯩꯅꯣ ꯇꯧꯒꯦ ꯆꯦꯃꯤꯟꯅ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯣ ꯀꯩꯅꯣ ꯇꯧꯔꯒ ꯊꯨꯒꯥꯏꯔꯣ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯗꯅꯕ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯁꯤ ꯀꯩꯗꯧꯒꯦ ꯑꯗꯨꯝ ꯊꯨꯒꯥꯏ ꯑꯗꯨꯝ ꯆꯥꯁꯤ ꯀꯩꯗꯧꯒꯦ ꯌꯥꯏꯌꯦ ꯑꯩꯗꯤ ꯊꯨꯖꯅꯕ ꯃꯥ ꯑꯗꯨꯝ ꯊꯨꯒꯥꯏꯖꯔꯁꯅꯨ ꯌꯥꯔꯦ ꯍꯧꯔꯁꯤ ꯅꯠꯇꯦ ꯑꯃ ꯍꯥꯞꯄ ꯊꯝꯖꯦ ꯍꯣꯔꯦꯟ ꯀꯨꯏ ꯑꯣꯟꯅꯕ ꯍꯥꯏꯗꯤ ꯃꯊꯣꯡ ꯈꯪꯅꯦꯕ ꯑꯅꯤꯃꯛ ꯇꯣꯛ ꯁꯤꯖꯤꯟꯅꯈꯤꯅꯦꯕ ꯍꯥꯞꯇꯗꯤ ꯆꯥꯕ ꯌꯥꯎꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯛꯈꯤꯅꯦꯕ ꯀꯦꯃꯤꯁꯇ꯭ꯔꯤꯗꯤ ꯍꯥꯞꯇꯕꯤ ꯆꯥꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯍꯥꯞꯇꯕꯤ ꯁꯤꯖꯤꯟꯅꯔꯛꯈꯤꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯑꯃꯃꯝ ꯍꯥꯞꯄꯒꯅꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯍꯧꯁꯦꯕ ꯍꯧꯔꯁꯦ ꯌꯥꯔꯕꯣ ꯑꯩ ꯁꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯏꯀꯣ ꯄꯥꯅꯤꯄꯨꯔꯤ ꯆꯥꯏ ꯑꯄꯥꯝꯕꯗ ꯐꯣꯡꯗꯣ ꯅꯪ ꯑꯄꯥꯝꯕ ꯇꯧꯗꯤ ꯉꯁꯤ ꯑꯗꯣ ꯁꯤꯁꯦ ꯆꯥꯅꯤꯡꯕ ꯍꯧꯈꯤꯔꯣꯏꯌꯦ ꯍꯥꯏꯗꯤ ꯑꯂꯨ ꯍꯥꯞꯄꯅꯦ ꯍꯧꯈꯤꯔꯣꯏ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯃꯊꯛꯀꯤ ꯁꯦꯠꯇꯠꯄꯁꯦ ꯆꯥꯒꯅꯣ ꯑꯂꯨ ꯍꯥꯞꯄ ꯑꯂꯨ ꯍꯥꯞꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯑꯂꯨ ꯍꯥꯞꯄꯁꯦ ꯑꯂꯨ ꯍꯥꯞꯄ ꯊꯝꯕꯁꯦ ꯑꯗꯨ ꯀꯨꯀꯨꯠ ꯆꯥꯁꯦ ꯑꯗꯨꯅꯁꯨ ꯐꯖꯔꯅꯤ ꯅꯠꯇꯦ ꯍꯥꯞꯄ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯥꯕꯗ ꯍꯥꯞꯄ ꯑꯗꯨꯝ ꯆꯥꯅꯔꯁꯦ ꯂꯨꯄꯥ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯣꯃꯣ ꯍꯥꯟꯅ ꯑꯩ ꯂꯣꯏ ꯆꯥꯖꯒꯤ ꯌꯥꯏ ꯄꯥꯅꯤꯄꯨꯔꯤ ꯑꯩ ꯍꯥꯟꯅ ꯂꯣꯏ ꯆꯥꯖꯒꯤ ꯌꯥꯏꯕ ꯑꯗꯨꯒ ꯃꯣꯃꯣꯁꯦ ꯑꯍꯨꯝꯗꯤ ꯍꯨꯅꯔꯁꯦ ꯑꯃꯃꯝꯇ ꯍꯨꯅꯔꯁꯦ ꯃꯍꯤꯁꯤꯗꯤ ꯁꯨꯞꯀ ꯀꯩꯅꯣꯒꯁꯤꯗꯤ ꯑꯁꯤꯗꯤ ꯊꯛꯄ ꯉꯝꯃꯣꯏꯌꯦ ꯅꯠꯇꯦ ꯁꯨꯞꯁꯤ ꯂꯣꯏꯁꯜꯂꯁꯤ ꯍꯥꯏꯔꯕ ꯁꯨꯞꯁꯤꯕꯨꯗꯤ ꯂꯣꯏꯁꯜꯂꯁꯤ ꯑꯗꯨꯒ ꯁꯤ ꯃꯍꯤꯁꯤꯗꯤ ꯌꯦꯡꯉꯁꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯍꯤ ꯑꯦꯛꯁꯇ꯭ꯔꯥ ꯌꯥꯝ ꯂꯩꯁꯤ ꯃꯈꯥꯗ ꯌꯥꯔꯕꯣ ꯍꯧꯕ ꯌꯥꯔꯕꯣ ꯌꯥꯔꯦꯀꯣ ꯄꯅꯤꯁꯃꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯣ ꯈꯪꯗꯦ ꯄꯅꯤꯁꯃꯦꯟ ꯂꯩꯍꯟꯁꯦ ꯍꯥꯏꯔꯣ ꯂꯩꯍꯜꯂꯣ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯄꯣꯔꯒꯗꯤ ꯂꯩꯔꯣꯏ ꯅꯣꯏ ꯄꯣꯔꯒꯗꯤ ꯂꯩꯅꯤꯀꯣ ꯌꯥꯔꯦ ꯍꯧꯔꯁꯤ ꯁꯤꯗꯗꯤ ꯍꯧꯔꯁꯤ ꯑꯄꯣꯕ ꯃꯤ ꯀꯦꯅꯕꯤ 1 2 3 ꯑꯩ ꯃꯣꯃꯣ ꯆꯥꯅꯤꯡꯉꯦ ꯃꯣꯃꯣ ꯍꯥꯎꯋꯦ 모모즈 나나라we 하와이 모모즈 파니푸리 하거든요. 아니 재밌네. 신기하기도 와, 남자는? 그래. 좋아하면 되자. 남자는? 맞아. 맞아. 자, 피 잡이. 갔다 앉아. 마히 불어. 지금 마히 양자. 많이 하고. 이거, 따블리 해봐. 따블리 좀 하고. 그래.
ꯁꯤ ꯃꯤꯅꯨꯁꯤ ꯃꯍꯤ ꯂꯦꯡꯗ꯭ꯔꯤꯌꯦ ꯑꯩ ꯃꯍꯤ ꯆꯥꯕ ꯉꯝꯗꯦ ꯑꯂꯨ ꯍꯥꯞꯄꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯔꯦ ꯑꯩꯗꯤ ꯄꯤꯖ ꯌꯥꯕꯅꯦ ꯅꯣꯏꯅꯤꯅ ꯍꯥꯟꯒꯗꯧꯔꯦ ꯆꯤꯃꯤꯅꯤ ꯑꯗꯨꯝ ꯄꯤꯖ ꯌꯥꯕ ꯅ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯦꯞꯍꯜꯂꯤꯁꯤ ꯂꯦꯞꯍꯜꯂꯣꯏꯗꯕꯅꯦ ꯍꯥꯏꯕ ꯃꯥ ꯆꯥꯎꯔꯗ꯭ꯔꯣ ꯑꯩꯀꯥꯟ ꯂꯦꯞꯄꯣꯒꯦ ꯎꯝ ꯀꯩꯅꯣꯗ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯦꯅꯤꯁꯇ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯆꯒꯦ ꯋꯥꯅꯦ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤꯗꯅꯀꯣ ꯆꯣꯛꯅꯅꯤ ꯑꯂꯨ ꯀꯣꯟꯅꯗꯕꯁꯤꯗꯤ kaisu kaidꯦꯀꯣ ꯀꯥꯟꯗꯦ ꯅꯣꯏ ꯍꯥꯞꯄ ꯀꯣꯟꯅꯗꯕ ꯌꯥꯔꯣꯏ ꯃꯤ ꯀꯣꯟꯅꯗꯕꯁꯦ ꯑꯩꯅꯔꯣ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯣ ꯈꯤꯇꯪꯅꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯒꯤ ꯑꯩꯅ ꯍꯥꯏꯗ ꯀꯗ ꯐꯗ ꯇꯧꯔꯛꯀꯅꯤꯅ ꯁꯤ ꯂꯥꯁꯇ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯄꯥꯅꯤꯄꯨꯔꯤ ꯑꯃꯃꯝꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯂꯨꯞꯄꯒ ꯍꯥꯞꯄ ꯑꯃꯨꯛ ꯍꯥꯞꯄ ꯇꯧꯁꯦ ꯍꯥꯏꯕ ꯃꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯃꯥ ꯄꯣꯔꯦ ꯑꯗꯨꯗꯤ ꯁꯨꯡ ꯀꯣꯟꯅꯔꯣꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯀꯥꯏꯁꯤꯜꯂꯦ ꯆꯞ ꯃꯥꯟꯅꯈꯤꯅꯦ ꯑꯂꯨꯁꯦ ꯅꯪꯒ ꯑꯩꯒ ꯑꯍꯨꯝꯗꯪꯅꯦ ꯀꯣꯟꯗꯣꯏꯁꯦ ꯑꯗꯩ ꯈꯔ ꯈꯔ ꯂꯧꯊꯣꯛꯑꯒ ꯍꯥꯞꯄꯒ ꯑꯗꯨꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯥꯗ꯭ꯔꯦꯅ ꯌꯥꯔꯦꯀꯣ ꯑꯂꯨ ꯍꯥꯞꯄꯦꯀꯣ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯖꯗꯕꯅꯤ ꯌꯥꯝ ꯈꯪꯗꯕꯅꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯉꯣꯟꯗ ꯆꯟꯗꯦ ꯑꯩꯉꯣꯟꯗ ꯏꯟꯁꯜꯂꯛꯑ ꯃꯥꯜꯂꯦ ꯄꯥꯅꯤꯄꯨꯔꯤꯁꯦ ꯊꯧꯕꯅ ꯏꯇ ꯂꯣꯏ ꯃꯍꯤꯁꯦ ꯄꯤꯔꯛꯀꯦꯁꯦ ꯃꯍꯤꯗꯤ ꯌꯦꯟ ꯑꯌꯥꯕ ꯅꯠꯇ꯭ꯔꯣ ꯄꯤꯌꯨ 네 mấy lần thôi ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯊꯤꯔꯦ ꯄꯥꯅꯤꯄꯨꯔꯤ ꯄꯥꯏꯄꯤ ꯑꯅꯤꯅꯤ ꯍꯥꯞꯄꯤꯔꯣ ꯑꯩꯈꯣꯏꯗ ꯉꯝꯒꯗ꯭ꯔꯣ ꯍꯥꯞꯄꯒꯦ ꯁꯤꯕꯨ ꯌꯥꯝ ꯁꯤꯒꯤ ꯂꯩꯔꯤꯌꯦ ꯃꯊꯛꯇꯣ ꯈꯅꯥꯎꯒꯤ ꯁꯤ ꯃꯊꯛꯇꯣ ꯃꯅꯤꯄꯨꯔ ꯌꯥꯝ ꯆꯥꯔꯤ ꯀꯩꯅꯣ ꯇꯧ ꯇꯠꯂꯛꯄꯅꯦꯕ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯆꯥꯕꯗꯣ ꯅꯪ ꯇꯠꯇꯧꯔꯥ ꯆꯠꯇ꯭ꯔꯤ ꯀꯩꯅꯣ ꯑꯩꯕꯨ 모모니는 야 돼. ꯃꯤꯅ 남대 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ 남대해 남기다고네 야 하얀 거 잡네. ꯉꯁꯥꯏꯗꯤ 하기답네 짜장면 짜야지 하기 재밌는 짜장면 하기 모모 한 짜게라 파니푸리 한 짜게 두야 해봐. 아니 넘버도 야.ꯉꯁꯥꯏ hꯧꯕꯗꯤ 남기야 hꯧꯕꯗ 하지 모모지 ꯌꯥꯝ ꯆꯪꯗꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯌꯥꯗꯦ ꯅꯣꯏꯗꯤ ꯇꯜꯂꯦ ꯁꯥꯏꯗꯦ ꯅꯣꯏꯗꯤ ꯌꯣꯠꯁꯜꯂꯦ 사이 아 아니 파스니고 아이고 가오게 하나 봤었나 봐. 아니 생각해 더우니 ꯍꯦꯟꯗꯦ ꯄꯥꯅꯤꯄꯨꯔꯤ ꯌꯥꯎꯔꯣꯏꯁꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯧꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯤ ꯃꯊꯛꯇ ꯌꯥꯝ ꯅꯥꯕꯅꯦ ꯍꯣꯔꯦꯟ ꯇꯠꯂꯗꯝ ꯉꯧ ꯃꯊꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔ ꯂꯩꯔꯦ ꯇꯧꯗ꯭ꯔꯥ ꯑꯁꯤꯟꯕꯁꯤꯒꯅꯦ ꯇꯠꯂꯦꯕ ꯑꯗꯨ ꯃꯁꯥ ꯑꯗꯨꯝ ꯇꯠꯄꯅꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯌꯥꯗꯣ ꯌꯥꯝ ꯅꯥꯟꯗꯦ ꯆꯥꯕꯗ ꯌꯥꯔꯣꯏ ꯑꯩꯅ ꯇꯥꯔꯅꯤ ꯑꯩ ꯐꯖꯅ ꯆꯥꯏ ꯃꯤ ꯃꯣꯔꯣꯛꯁꯤꯕꯨ ꯅꯪ ꯃꯣꯔꯣꯛꯄꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯅꯪꯒꯤꯅ ꯃꯣꯔꯣꯛ ꯈꯖꯤꯛꯇꯪ ꯑꯩꯒꯤꯅ ꯑꯅꯤꯅꯦ
ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯑꯗꯨꯝ ꯀꯨꯠ ꯌꯣꯠꯁꯟꯈꯤꯗꯦ ꯌꯥꯕ ꯌꯥꯝ ꯃꯣꯠꯅ ꯆꯥꯏꯅ ꯊꯧꯕꯁꯨ ꯌꯣꯡ ꯀꯩꯅꯣ ꯁꯤꯗ ꯀꯌꯥꯝ ꯅꯪꯗꯣꯏꯒ ꯅꯪ ꯑꯆꯥꯔ ꯌꯥꯝ ꯂꯩꯅ ꯆꯥꯏꯗꯣ ꯁꯣꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯆꯥꯕꯤꯒꯦ ꯏꯁꯅꯥꯟ ꯄꯤꯔꯛꯑꯣ ꯑꯩꯁꯨ ꯆꯐꯨꯗꯣ ꯂꯩꯔꯤꯗꯣ ꯃꯣꯔꯣꯛꯁꯦ ꯂꯣꯏꯁꯟꯒꯦ ꯇꯧꯅꯤ ꯄꯤꯔꯣ ꯆꯦꯃꯤꯅꯥ ꯑꯩꯌꯣ ꯃꯣꯔꯣꯛꯀ ꯆꯥꯔꯤ ꯅꯣꯏ ꯈꯪꯉꯦ ꯉꯁꯤ ꯅꯝꯐꯨꯗ ꯄꯥꯅꯤꯄꯨꯔꯤ ꯍꯥꯞꯄꯅꯦ ꯑꯩꯅ ꯉꯥꯡꯁꯤꯅꯤ ꯍꯥꯏꯅ ꯄꯥꯅꯤꯄꯨꯔꯤꯁꯦ ꯑꯩ ꯌꯥꯎꯅꯤꯡꯗꯕꯅꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯅꯤ ꯑꯂꯨ ꯃꯌꯥꯝ ꯌꯥꯎꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯗꯨꯏꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯁꯤꯕꯨ ꯁꯥꯏꯕ ꯌꯥꯗꯣ ꯆꯟꯗꯕꯅꯤꯅ ꯑꯅꯤꯔꯛ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯅꯝꯁꯤꯟꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯄꯣꯔꯤꯃꯦ ꯑꯩ ꯃꯣꯃꯣꯗꯣ ꯑꯩ ꯍꯥꯟ ꯆꯥꯔꯒ ꯄꯅꯤꯄꯨꯔꯤ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯍꯦꯜꯂꯁꯨ 10 ꯍꯦꯜꯂꯤꯁꯤꯕꯨ ꯅꯣꯏ ꯌꯥꯒ ꯑꯩꯒ ꯀꯥꯕ ꯃꯥꯟꯅꯕ꯭ꯔꯥ ꯕꯩꯖꯥ ꯃꯊꯪ ꯆꯦꯃꯤꯟꯗꯨꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯣꯏꯒꯤ ꯃꯥꯅ ꯊꯨꯒꯗꯧꯕ ꯄꯣꯠꯇꯨꯗ ꯌꯥꯏ ꯃꯊꯪ ꯑꯣꯛꯇꯣꯝ ꯁꯨꯃꯨꯛ ꯆꯥꯎꯕꯗꯣ ꯇꯧꯔꯁꯦ ꯌꯥꯏ ꯌꯥ ꯀꯥꯊꯣꯛꯕꯗ ꯅꯪ ꯁꯤꯅ ꯍꯦꯟꯅ ꯅꯥꯕ ꯌꯦꯡꯉꯣ ꯃꯊꯛ ꯅꯥꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯌꯥꯝ ꯀꯩꯅꯣ ꯃꯍꯤꯗꯣ ꯊꯛꯆꯜꯂꯣ ꯂꯣꯏꯔꯦ ꯑꯩꯅ ꯐꯖꯩ ꯃꯌꯥꯝ ꯁꯤ ꯀꯩꯅꯣ ꯐꯖꯗꯦ ꯑꯝꯇ ꯌꯥꯗꯦꯗꯣ ꯏꯁ ꯀꯩꯒꯤ ꯌꯥꯝ ꯐꯖꯩ ꯁꯤꯕꯣ ꯇꯦꯛꯊꯣꯛꯅꯁꯤ ꯑꯗꯨꯗꯤ ꯁꯦ ꯂꯩꯅꯤ ꯂꯛꯇꯕꯩꯗꯤ ꯅꯣꯏꯗ ꯍꯧꯅꯔꯦ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯃꯣꯠꯂꯦ ꯃꯥꯗꯤ ꯌꯥꯗ꯭ꯔꯦ ꯅꯠꯇꯦ ꯃꯣꯔꯣꯛ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯃꯣꯔꯣꯛ ꯌꯥꯝꯃꯦꯕ ꯍꯥꯞꯄꯤꯗꯣ ꯅꯣꯏ ꯑꯅꯤꯗꯨ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯃꯣꯔꯣꯛ ꯉꯁꯥꯏ ꯀꯅꯥ ꯃꯣꯔꯣꯛꯁꯦ ꯄꯥꯏꯒꯦ ꯅꯪ ꯅꯁꯥꯅ ꯃꯁꯥꯅ ꯍꯥꯞꯆꯕꯅꯤ ꯍꯥꯞꯆꯈꯤꯕꯅꯦ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯍꯥꯞꯄꯤꯗꯣ ꯀꯩꯅꯣ ꯑꯩ ꯃꯣꯔꯣꯛ ꯊꯨꯅ ꯃꯁꯤ ꯑꯍꯨꯝ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯄꯦ ꯁꯤꯗ ꯑꯃ ꯁꯤꯗ ꯑꯃ ꯁꯤꯗ ꯑꯃ ꯀꯅꯥ ꯍꯥꯞꯄꯨꯒꯦ ꯅꯪꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯉꯁꯥꯏꯗꯩ ꯍꯦꯛ ꯍꯧꯕꯗꯩꯅꯦ ꯑꯩꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯍꯥꯏꯔꯤ ꯆꯥꯕ ꯍꯧꯗ꯭ꯔꯤ ꯀꯥꯟꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯍꯥꯏꯔꯤꯕꯅꯦ ꯑꯩꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯅꯧꯕ ꯃꯦꯝꯕꯔꯁꯤꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯑꯃꯨꯛ ꯇꯧꯈꯤꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯅꯪꯒꯤ ꯄꯅꯤꯁꯃꯦꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯄꯅꯤꯁꯃꯦꯟ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨ ꯀꯃꯦꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ